ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯆꯦꯛꯂꯥ ꯃꯥꯗꯤ ꯈꯪꯂꯝꯃꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯕꯇꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯕꯇꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯑꯃꯗꯤ ꯅꯣꯂꯨꯛꯆꯕ ꯎꯠꯆꯔꯤ꯫ ꯁ꯭ꯔꯤꯃꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯃꯥꯕꯇꯤꯒꯤ ꯑꯍꯥꯟꯕ ꯄꯨꯊꯣꯛꯂꯤꯕ ꯂꯥꯏꯔꯤꯛ ꯆꯦꯛꯂꯥ ꯃꯥꯗꯤ ꯈꯪꯂꯝꯃꯤ ꯋꯥꯔꯤ ꯃꯆꯥ 12 ꯈꯛꯀꯤ ꯄꯨꯟꯁꯤꯟꯕꯅꯤ꯫ ꯑꯏꯕꯤꯒꯤ ꯑꯍꯥꯟꯕ ꯈꯨꯠꯊꯥꯗ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯋꯥꯔꯤꯁꯤꯡ ꯊꯦꯡꯅꯕꯗ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ꯫ ꯂꯥꯏꯔꯤꯛꯁꯤꯒꯤ ꯃꯤꯡꯊꯣꯟꯃꯛ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯃꯆꯥꯁꯤ ꯐꯖꯩ, ꯄꯥꯕꯗ ꯅꯨꯡꯉꯥꯏ, ꯁꯤꯝꯕꯣꯂꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯒꯤ ꯈꯨꯏꯅꯤ꯫ ꯑꯄꯥꯕꯁꯤꯡꯕꯨ ꯋꯥꯈꯜ ꯈꯟꯊꯍꯟꯕ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯒꯤ ꯂꯣꯟꯆꯠꯅꯤ꯫ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯇ ꯌꯥꯎꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯒꯨꯟ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤ ꯋꯥꯠꯂꯛꯄ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯏꯕꯤꯒꯤ ꯅꯨꯡꯅꯥꯡꯂꯕ ꯊꯃꯣꯏꯒꯤ ꯅꯥꯀꯣꯏꯅꯕ ꯋꯥꯀꯠꯅꯤ ꯉꯥꯏꯖꯕꯒꯤ ꯑꯋꯥꯕ꯫ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯐꯦꯠ ꯅꯣꯛꯅꯤꯡꯕ ꯄꯣꯛꯄ, ꯈꯟꯊꯔꯨꯔꯒꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯄꯤꯕ ꯉꯝꯕ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯐꯖꯕ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯑꯄꯥꯕꯁꯤꯡꯗꯁꯨ ꯂꯥꯡꯇꯛꯅꯕ ꯑꯃ ꯄꯣꯛꯍꯟꯒꯅꯤ꯫ ꯄꯨꯟꯁꯤ ꯈꯨꯕꯥꯛ ꯈꯨꯅꯝꯒꯤ ꯃꯁꯛꯅꯤ ꯍꯥꯏꯕꯁꯤ ꯐꯣꯡꯗꯣꯛꯄ ꯋꯥꯔꯤ ꯃꯆꯥꯅꯤ꯫ ꯅꯤꯉꯣꯜꯒꯤ ꯌꯨꯝꯐꯝ꯫ ꯑꯏꯕꯤꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯏ꯫ ꯑꯇꯩ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯍꯥꯏꯕꯗꯤ ꯍꯤꯡꯖꯅꯤꯡꯕꯗꯒꯤ ꯍꯤꯡꯀꯠꯅꯤꯡꯕꯅ, ꯄꯨꯔꯅꯤꯃꯥꯒꯤ ꯏꯪꯂꯕ ꯊꯥꯕꯜꯗꯨꯗ, ꯃꯇꯝꯒꯤ ꯅꯣꯡꯂꯩꯅ, ꯑꯁꯥꯡꯕ ꯊꯧꯔꯤ, ꯊꯝꯕꯥꯜ ꯇꯣꯝꯕꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯐꯖꯕ ꯉꯥꯛꯇꯅꯤ꯫ ꯑꯏꯕꯒꯤ ꯃꯁꯥꯒꯤ ꯋꯥ ꯑꯄꯥꯕꯁꯤꯡꯒꯤ ꯊꯃꯣꯏꯗ ꯌꯧꯍꯟꯕ ꯉꯝꯃꯤ꯫ ꯇꯝꯃꯣꯌꯥꯏꯁꯨ ꯄꯥꯕꯗ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯅꯤ꯫ ꯐꯖꯕ, ꯑꯥꯔꯊ ꯂꯩꯕ ꯋꯥꯔꯤ ꯄꯤꯛꯇꯨ ꯑꯃꯁꯨ ꯊꯦꯡꯅꯩ꯫ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ꯫ ꯍꯦꯃꯥꯕꯇꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯍꯧꯖꯤꯛꯀꯤ ꯁꯃꯥꯖ ꯑꯁꯤꯒꯤ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯈꯔ ꯃꯆꯦꯠ ꯃꯆꯦꯠ ꯑꯣꯏꯅ ꯎꯠꯄꯅꯤ꯫ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃꯁꯨꯡ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯌꯥꯎꯔꯤ꯫ ꯑꯏꯕꯤ ꯍꯦꯃꯥꯕꯇꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯄ꯭ꯂꯣꯠ ꯁꯥꯒꯠꯄ ꯍꯩ꯫ ꯃꯈꯜ ꯃꯊꯦꯜꯒꯤ ꯈꯨꯂꯥꯟꯊꯣꯛꯇ ꯋꯥꯔꯤꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯇꯞꯍꯟꯕ ꯇꯧꯗꯨꯅ ꯄꯣꯠꯂꯣꯏ ꯇꯝꯅ ꯋꯥꯔꯤꯒꯤ ꯏꯆꯦꯜ ꯄꯨꯊꯕ ꯉꯝꯃꯤ꯫ ꯀꯦꯔꯦꯛꯇꯔꯥꯏꯖꯦꯁꯟ ꯃꯑꯣꯡ ꯇꯥꯏ꯫ ꯋꯥꯍꯩ ꯋꯥꯇꯥ ꯃꯔꯤꯛ ꯆꯨꯝꯃꯤ꯫ ꯃꯇꯥꯡ ꯆꯥꯅ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩ ꯁꯤꯖꯤꯟꯅꯕꯅ ꯂꯣꯟꯒꯤ ꯁꯛꯇꯤ ꯌꯥꯝꯅ ꯃꯇꯤꯡ ꯂꯩꯍꯟꯕ ꯉꯝꯃꯤ꯫ ꯑꯃꯦꯡꯕ ꯊꯣꯠ ꯅꯧꯕ ꯂꯣꯟꯗ ꯁꯤꯖꯤꯟꯅꯩ꯫ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯋꯥꯉꯥꯡ ꯑꯥꯔꯊ ꯂꯩꯅ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯔꯤ ꯃꯆꯥꯒꯤ ꯋꯥꯔꯤꯗ ꯃꯇꯤꯡ ꯅꯤꯡꯊꯤꯅ ꯍꯥꯞꯄ ꯉꯝꯃꯤ꯫ ꯑꯌꯥꯝꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡꯒꯤ ꯄꯣꯠꯂꯣꯏꯁꯨ ꯐꯖꯩ꯫ ꯑꯏꯕꯤꯒꯤ ꯈꯨꯏꯒꯤ ꯍꯩ-ꯁꯤꯡꯕꯒꯤ ꯃꯁꯛ ꯎꯕ ꯐꯪꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯩꯀꯣꯜꯗ ꯑꯏꯕꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯅ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯏꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯄꯨꯀꯩ ꯆꯣꯜꯍꯟꯕꯗ ꯑꯉꯝꯕ ꯊꯧꯗꯥꯡ ꯂꯧꯔꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯤ꯫ ꯑꯥꯏ.ꯑꯦꯁ. ꯀꯥꯡꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯦꯛꯂꯥ ꯃꯥꯗꯤ ꯈꯪꯂꯝꯃꯤ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯅꯤꯡꯒꯤ ꯋꯥꯄꯟꯗꯒꯤ ꯊꯣꯔꯛꯂꯒ ꯃꯆꯤꯟꯖꯥꯛ ꯍꯦꯛ ꯍꯦꯛ ꯆꯥꯔꯝꯕꯗꯨ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯎꯟꯕꯨ ꯍꯥꯏꯐꯦꯠꯇꯪ ꯐꯪꯂꯕꯗꯤ ꯐꯠ ꯍꯦꯛꯇ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯈꯤꯇꯪ ꯀꯨꯏꯅ ꯌꯦꯡꯖꯅꯤꯡꯏ, ꯑꯗꯨꯕꯨ ꯍꯥꯏꯐꯦꯠꯇꯪ ꯎꯍꯧꯕꯁꯤ ꯅꯠꯇꯅ ꯑꯃꯨꯛꯇ ꯄꯦꯟꯅ ꯌꯦꯡꯖꯕ ꯐꯪꯗꯦ꯫ ꯑꯣꯟꯊꯣꯛꯅ ꯀꯤꯒꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯗꯤ ꯋꯥꯄꯟ ꯃꯅꯨꯡꯗꯒꯤ
ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯃꯈꯣꯜꯁꯤꯡꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯄꯜꯁꯤ ꯎꯔꯦꯡ ꯈꯣꯟꯊꯣꯛ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯦꯡꯅꯤꯡꯕ ꯃꯈꯣꯏꯒꯤ ꯐꯖꯔꯕ ꯃꯁꯛ ꯃꯆꯨ ꯑꯗꯨꯗꯤ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯎꯕ ꯐꯪꯗꯦ꯫ ꯃꯇꯝꯗꯨ ꯑꯩ ꯀ꯭ꯂꯥꯁ 7 ꯇꯝꯂꯤ꯫ ꯑꯩꯒꯤ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯑꯩꯒ ꯀ꯭ꯂꯥꯁ ꯑꯃꯠꯇꯗ ꯇꯝꯃꯤꯟꯅꯕꯤ ꯁꯨꯅꯤꯇꯤꯕꯂꯥꯒꯤ ꯌꯨꯝ ꯂꯩ꯫ ꯃꯥꯗꯤ ꯀ꯭ꯂꯥꯁꯀꯤ ꯃꯀꯣꯛ ꯇꯥꯕꯗ ꯅꯠꯇꯅ ꯃꯇꯝꯕꯨꯁꯨ ꯌꯥꯝꯅ ꯀꯨꯞꯅ ꯁꯤꯖꯤꯟꯅꯩ꯫ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯨꯝꯕꯗ ꯃꯍꯥꯛꯀ ꯂꯣꯏꯅꯅꯕ ꯏꯃꯥꯅ ꯇꯠꯇꯅ ꯁꯦꯟꯅꯩ꯫ ꯑꯩꯅ ꯁꯥꯟꯅꯕ ꯍꯧꯕ ꯆꯠꯂꯨꯕꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯑꯩꯁꯨ ꯌꯨꯝꯗ ꯄꯔꯞ ꯄꯔꯞ ꯍꯜꯂꯛꯂꯒ ꯂꯥꯏꯔꯤꯛ ꯍꯦꯛ ꯍꯦꯛ ꯄꯥꯈꯤꯕꯗꯨ ꯏꯃꯥꯅꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯑꯩꯕꯨ ꯃꯥꯒ ꯇꯤꯟꯅꯍꯟꯅꯤꯡꯂꯤꯕ꯫ ꯑꯩꯁꯨ ꯈꯪꯉꯤ ꯂꯥꯏꯔꯤꯛ ꯐꯕ ꯏꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯌꯥꯝꯅ ꯀꯥꯟꯅꯕ ꯂꯩ꯫ ꯑꯗꯨꯕꯨ ꯃꯔꯛꯇꯨꯗ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯕꯗ ꯃꯌꯥꯝꯗꯒꯤ ꯈꯔ ꯍꯦꯟꯅ ꯉꯟꯈꯠꯅ ꯀꯥꯅꯤꯡꯕꯒꯤ ꯈꯪꯉꯝꯗꯕ ꯑꯃ ꯇꯠꯇꯅ ꯐꯥꯎꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯗꯨ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯑꯆꯧꯕ ꯍꯤꯡꯈꯣꯜ ꯑꯅꯤ ꯁꯝꯅꯅ ꯑꯁꯨꯛꯄ ꯑꯀꯨꯡꯕ ꯋꯥꯄꯜ ꯑꯃ ꯂꯩ꯫ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯎꯔꯦꯡ ꯈꯣꯟꯊꯣꯛ ꯑꯃꯈꯛ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯇꯥꯔꯝꯕ ꯏꯇꯠ ꯇꯠꯇꯅ ꯊꯦꯡꯅꯩ꯫ ꯑꯩꯈꯣꯏ ꯈꯔ ꯂꯥꯛꯄꯒꯤ ꯃꯤꯅꯤꯟ ꯍꯦꯛ ꯐꯪꯕꯒ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯛꯇ ꯂꯣꯠꯈꯤ꯫ ꯑꯩꯅ ꯋꯥꯄꯜꯗꯨ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯍꯥꯏꯐꯦꯠꯇꯪ ꯎꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ꯫ ꯎꯗꯕꯅꯗꯤ ꯑꯌꯥꯝꯕꯅꯤ꯫ ꯁꯨꯅꯤꯇꯤꯗꯤ ꯑꯩꯅ ꯃꯗꯨꯗ ꯉꯥꯏꯍꯥꯛ ꯃꯇꯝ ꯃꯥꯡꯍꯟꯕꯗꯨ ꯁꯥꯎꯏ꯫ ꯉꯥꯏꯔꯝꯗꯦ ꯑꯗꯨꯝ ꯆꯠꯈꯤ꯫ ꯑꯩꯅ ꯇꯥꯟꯅꯗꯨꯅ ꯆꯦꯟꯈꯠꯂꯒ ꯑꯃꯨꯛ ꯆꯠꯃꯤꯟꯅꯩ꯫ ꯄꯨꯡ 10ꯗ ꯍꯧꯒꯗꯕ ꯀ꯭ꯂꯥꯁꯇꯨ ꯑꯩꯅ ꯄꯨꯡ 7ꯗꯒꯤ ꯊꯣꯔꯛꯂꯒ 7:30 ꯐꯥꯎꯕ ꯉꯥꯏꯔꯒ ꯁꯨꯅꯤꯇꯤꯒ ꯁ꯭ꯀꯨꯜ ꯀꯥꯃꯤꯟꯅꯩ꯫ ꯑꯩꯅ ꯎꯔꯦꯡ ꯈꯣꯟꯊꯣꯛ ꯌꯦꯡꯅꯕ ꯉꯟꯕꯅꯤ꯫ ꯃꯥꯗꯤ ꯑꯩꯅ ꯉꯟꯅ ꯍꯧꯕ ꯂꯥꯛꯄꯗꯒꯤ ꯉꯟꯕꯅꯤ꯫ ꯁ꯭ꯀꯨꯜ ꯍꯦꯛ ꯌꯧꯕꯒ ꯃꯥꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯉꯥꯏꯕ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯗꯨꯅ ꯂꯩ꯫ ꯑꯩꯁꯨ ꯄꯥꯗꯕ ꯌꯥꯗꯕꯗꯧꯅ ꯄꯥꯏ꯫ ꯅꯣꯡꯃꯗꯤ ꯁꯨꯅꯤꯇꯤꯅ ꯃꯥꯗꯤ ꯄꯨꯡ 10 ꯇꯥꯒꯗꯕ ꯃꯤꯅꯤꯠ 5 ꯋꯥꯠꯂꯤꯉꯩꯗ ꯆꯠꯄꯅ ꯆꯞ ꯆꯥꯏ, ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕꯅ ꯐꯩ, ꯍꯌꯦꯡ ꯃꯈꯩꯗꯤ ꯏꯇꯣꯝꯗ ꯆꯠꯅꯔꯁꯤ ꯍꯥꯏꯔꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯤ ꯌꯥꯝꯗ꯭ꯔꯤꯉꯩ ꯆꯤꯛꯇꯛ ꯇꯧꯔꯤꯉꯩꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯑꯆꯤꯛꯄ ꯋꯥꯄꯜꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯥꯁꯨ ꯃꯃꯤꯠ ꯇꯔꯨ ꯇꯔꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯁꯨ ꯌꯥꯎꯏ꯫ ꯀꯨꯏꯗꯦ ꯍꯦꯛꯇ ꯂꯣꯠꯈꯤ꯫ ꯄꯨꯡꯗ ꯈꯜꯂꯤ, ꯂꯣꯠ ꯐꯥꯎꯗꯤ ꯑꯣꯈꯥꯛ ꯀꯜꯂꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯣꯠꯅꯤꯡꯉꯤꯕꯁꯤꯕꯣ? ꯐꯖ ꯐꯖꯕ ꯎꯆꯦꯛ ꯀꯌꯥꯅ ꯑꯋꯥꯡꯕ ꯎꯁꯥꯗ ꯇꯣꯡꯕꯗꯨ ꯃꯥꯗꯤ ꯇꯣꯡꯅꯤꯡꯗꯕ ꯖꯥꯠꯂꯥ? ꯃꯧ ꯑꯅꯧꯕꯤ ꯌꯦꯡꯕ ꯆꯠꯄꯗ ꯑꯅꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯂꯛꯄꯒꯨꯝ ꯑꯩꯈꯣꯏꯁꯨ ꯃꯥꯕꯨ ꯄꯦꯟꯅ ꯌꯦꯡꯖꯅꯤꯡꯗꯅ꯫ ꯅꯣꯡꯃꯗꯤ ꯃꯥ ꯑꯩ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯋꯥꯄꯜꯗꯒꯤ ꯄꯨꯔꯥ ꯊꯣꯛꯂꯛꯂꯒ ꯊꯋꯥꯏ ꯌꯥꯎꯅ ꯃꯆꯤꯟꯖꯥꯛ ꯈꯨꯠꯂꯝꯃꯤ꯫ ꯅꯍꯥꯟ ꯃꯈꯩ ꯎꯕꯒ ꯈꯦꯠꯅꯕꯒꯨꯝ ꯇꯧꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯁꯥꯗꯨ ꯇꯣꯉꯥꯟꯅꯩ꯫ ꯉꯁꯤꯗꯤ ꯃꯆꯨ ꯁꯦꯡꯅ ꯃꯨꯔꯕ ꯃꯅꯒꯟ, ꯃꯌꯦꯛ ꯁꯦꯡꯅ ꯉꯧꯔꯕ ꯃꯊꯥꯗꯨ ꯅꯣꯏ ꯅꯣꯏ ꯂꯥꯎꯔꯗꯨꯅ ꯂꯦꯡꯉꯝ ꯁꯪꯉꯝꯗꯕ ꯃꯇꯧꯗꯨ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯈꯤꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯑꯩꯅ ꯆꯦꯞꯊ ꯇꯣꯃꯥꯟ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝꯗ ꯂꯦꯞꯄꯒ ꯂꯣꯟꯅ ꯌꯦꯡꯖꯕꯗꯨ ꯃꯥꯒꯤꯁꯨ ꯂꯣꯟꯅ ꯁꯦꯟꯅꯖꯕ ꯃꯄꯥꯡ ꯑꯃꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯨ ꯀꯨ ꯄꯥꯈꯠꯂꯞ ꯈꯣꯡꯈꯤ꯫ ꯃꯥꯁꯨ ꯇꯞꯂꯞ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯦ꯫ ꯏꯅꯣꯏ ꯅꯣꯏꯕ ꯃꯁꯥꯗꯨ ꯏꯔꯨꯝ ꯂꯨꯝꯃꯤ꯫ ꯐꯅ ꯀꯨꯏꯔꯦ ꯃꯥꯒꯤ ꯃꯁꯛ ꯎꯕ ꯐꯪꯈꯤꯗꯕ, ꯃꯋꯥ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯀꯥꯕ ꯀꯨꯝꯕꯗ ꯅꯣꯡꯃꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜ ꯃꯇꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯏꯃꯥꯅ
ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯨꯃꯤꯟꯅ ꯆꯦꯟꯗꯨꯅ ꯌꯦꯡꯉꯨꯕꯁꯨ ꯌꯥꯎꯏ, ꯎꯗꯦ꯫ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈ꯭ꯔꯕ꯭ꯔꯥ, ꯂꯩꯐꯝ ꯍꯣꯡꯈ꯭ꯔꯕ꯭ꯔꯥ, ꯑꯩꯕꯨꯁꯨ ꯀꯤꯔꯕ ꯖꯥꯠꯂꯥ? ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯁꯤꯔꯝꯂꯗ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯥꯕꯨ ꯀꯔꯝ ꯇꯧꯈ꯭ꯔꯕꯅꯣ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯈꯤ꯫ ꯁꯨꯝ ꯎꯈꯤꯗꯕꯗꯒꯤ ꯑꯩ ꯃꯥꯕꯨ ꯀꯧꯔꯛꯂꯦ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕ ꯅꯠꯇꯅ ꯑꯩꯒꯤ ꯈꯧꯔꯥꯡꯕ ꯃꯤꯠꯌꯦꯡꯅ ꯃꯥꯕꯨ ꯎꯅꯤꯡꯅ ꯌꯦꯡꯉꯨꯗꯔꯦ꯫ ꯅꯤꯡꯁꯤꯡꯂꯨꯗꯕꯅ ꯃꯁꯤꯡ ꯌꯥꯝꯂꯛꯂꯦ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯂꯩꯔꯝꯕ ꯃꯄꯥꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯑꯩꯒꯤ ꯈꯣꯡ ꯃꯌꯥꯗ ꯂꯦꯞꯂꯩ꯫ ꯑꯩ ꯄꯨꯡꯉꯛ ꯉꯛꯏ꯫ ꯃꯆꯤꯟꯗ ꯀꯨ 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 ꯇꯣꯏꯅ ꯈꯣꯡꯏ꯫ ꯋꯥꯄꯜꯂꯣꯝꯗ ꯈꯤꯇꯪ ꯑꯃꯨꯛ ꯆꯠꯂꯤ, ꯑꯃꯨꯛ ꯍꯟꯇꯣꯔꯛꯏ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯥꯖꯗ꯭ꯔꯕ ꯃꯇꯧꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛ ꯆꯦꯟꯗꯦ꯫ ꯑꯩꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯋꯥꯄꯜꯗ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯏꯍꯦꯟ ꯍꯦꯟꯗꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯅ ꯈꯖꯤꯛꯇꯪ ꯍꯦꯟꯅ ꯆꯪꯁꯤꯟꯗꯨꯅ ꯄꯥꯛꯊꯔꯒ ꯋꯥꯄꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯅꯣꯏ ꯅꯣꯏ ꯂꯥꯎꯔꯕ ꯆꯥꯎꯔꯕ ꯍꯪꯗꯣꯡ ꯑꯅꯤꯈꯛꯅ ꯑꯃꯅ ꯃꯀꯣꯟꯗꯨ ꯅꯩꯈꯥꯏꯗꯨꯅ ꯎꯔꯦꯡ ꯀꯣꯟꯊꯣꯡ ꯃꯆꯥ ꯑꯅꯤꯈꯛ ꯅꯝꯗꯨꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯐꯥꯔꯝꯃꯤ꯫ ꯑꯃꯅ ꯃꯆꯥ ꯀꯟꯅꯅꯕ ꯆꯪꯁꯤꯜꯂꯨꯕ ꯂꯥꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯨꯁꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯁꯛ ꯄꯤꯛꯂꯕ ꯃꯆꯥ ꯑꯅꯤꯈꯛꯁꯨ ꯏꯆꯥꯏ ꯆꯥꯏꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯚꯥꯞ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯕꯨ ꯀꯟꯕꯤꯅꯅꯕ ꯑꯩꯉꯣꯟꯗ ꯆꯪꯖꯔꯛꯄꯅꯤ꯫ ꯃꯆꯥꯁꯤꯡꯗꯨ ꯀꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯑꯩꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗ ꯍꯪꯗꯣꯡꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯩꯕꯨ ꯎꯕꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛꯀꯨꯝ ꯍꯨꯔꯥꯟ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯆꯦꯜꯍꯧꯕꯅ ꯇꯥꯟꯖꯥ ꯐꯪꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯑꯄꯟꯕ ꯄꯤꯔꯨꯕꯒꯨꯝ ꯃꯌꯥꯅ ꯆꯤꯛꯂꯝꯕ ꯊꯋꯥꯏꯁꯤꯡꯗꯨꯗ ꯍꯦꯟꯅ ꯀꯟꯅ ꯆꯤꯛꯁꯤꯜꯂꯗꯨꯅ ꯁꯨꯔꯨꯞ ꯊꯤꯅ ꯉꯪꯗꯨꯅ ꯑꯩꯉꯣꯟꯗ ꯁꯪꯇ꯭ꯔꯤꯛ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ꯫ ꯑꯩ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯁꯤꯒꯦ ꯈꯟꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯗꯥ ꯃꯅꯤ ꯃꯈꯣꯏ ꯃꯥꯡꯒꯣꯟꯗ ꯂꯩꯕꯗꯨ ꯎꯏ꯫ ꯑꯩꯅ ꯄꯥꯈꯠꯅ ꯀꯧꯏ, "ꯗꯥ ꯃꯅꯤ, ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯑꯣ, ꯎꯔꯦꯡ ꯀꯣꯟꯊꯣꯡꯁꯤ ꯑꯃꯨꯛꯇ ꯀꯟꯕꯤꯁꯦ"꯫ ꯑꯩꯒꯤ ꯄꯥꯈꯠꯄ ꯈꯣꯜꯂꯥꯎꯗꯨꯗ ꯗꯥ ꯃꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯥꯁꯨ ꯀꯩꯅꯣ, ꯑꯩꯁꯨ ꯎꯔꯦꯡ ꯀꯣꯟꯊꯣꯡꯅꯤꯅꯦ꯫ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯉꯥꯏꯈꯣ ꯍꯥꯏꯔꯝꯂꯒ ꯊꯨꯅ ꯌꯥꯡꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯛꯂꯒ ꯑꯩꯅ ꯀꯔꯤꯝꯇ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯉꯛ ꯇꯉꯛ ꯂꯦꯞꯂꯤꯕ ꯎꯔꯦꯡ ꯀꯣꯟꯊꯣꯡꯗꯨꯗ ꯅꯥꯎꯔꯤꯒꯤ ꯃꯔꯤꯗꯨ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯆꯤꯡꯂꯒ ꯐꯗꯠ ꯂꯥꯎꯅ ꯀꯥꯞꯈꯤ꯫ ꯈꯨꯗꯛꯇ ꯄꯨꯟꯇ꯭ꯔꯩ ꯇꯨꯈꯤ꯫ ꯃꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯈꯤ꯫ ꯌꯦꯡꯅꯤꯡꯗ꯭ꯔꯕ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯍꯧꯔꯤꯕ ꯃꯆꯥ ꯑꯅꯤꯗꯨ ꯐꯥꯎꯕ ꯌꯦꯡꯂꯝꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯤꯠꯇ ꯄꯤꯅ ꯄꯤꯛ ꯊꯜꯂꯛꯈꯤ꯫ ꯑꯔꯨꯝꯕ ꯂꯥꯏꯈꯥꯎꯗꯨ ꯊꯝꯂꯒ ꯑꯩꯅ ꯑꯍꯤꯛꯄ ꯈꯣꯟꯖꯦꯜ ꯃꯆꯥ ꯑꯃꯇꯪꯒ ꯂꯣꯏꯅꯅ ꯆꯩ ꯃꯆꯥ ꯑꯃ ꯄꯥꯏꯈꯠꯄꯗꯨ ꯎꯔ ꯃꯥꯜꯂꯦ꯫ ꯃꯌꯥꯗ ꯆꯤꯛꯂꯤꯕꯁꯤꯡꯗꯨ ꯄꯨꯗꯨꯅ ꯍꯪꯗꯣꯡ ꯑꯅꯤꯗꯨ ꯃꯃꯥꯡꯂꯣꯝꯗ ꯂꯤꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯗꯥ ꯃꯅꯤꯅ ꯑꯉꯥꯡ ꯃꯌꯥꯝ ꯀꯧꯔꯗꯨꯅ ꯀꯣꯏꯔꯥꯡ ꯂꯥꯡꯍꯧꯏ꯫ ꯃꯆꯥ ꯑꯅꯤꯗꯨꯅ ꯇꯨꯃꯤꯟꯅ ꯃꯇꯨ ꯏꯄꯣꯟ ꯄꯣꯟꯅ ꯋꯥꯔꯛꯇ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯅꯤ? ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯅꯤ? ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯩꯅ ꯁ꯭ꯀꯨꯜ ꯌꯧꯕꯗ ꯐꯥꯔꯁ ꯄꯤꯔꯤꯌꯣꯗꯀꯤ ꯑꯣꯖꯥ ꯆꯪꯂꯝꯂꯦ꯫ ꯑꯦꯁꯦꯝꯕ꯭ꯂꯤ ꯅꯪꯗꯕꯒꯤ ꯐꯥꯜ ꯃꯊꯛꯇ ꯂꯦꯞꯍꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯀꯥꯏꯕ, ꯑꯋꯥꯕ ꯐꯥꯎꯈꯤꯗꯦ꯫ ꯌꯦꯛꯅꯕꯕꯨ ꯀꯤꯖꯕꯅ, ꯂꯣꯠꯄꯗ ꯍꯣꯠꯅꯖꯕꯅ ꯃꯄꯨꯟꯁꯤ ꯑꯣꯏꯔꯕ ꯃꯄꯣꯛꯇꯨꯅ ꯃꯊꯥꯅꯨꯡꯗꯒꯤ ꯃꯆꯥꯕꯨ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯕꯗ ꯄꯨꯟꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯗꯨꯔꯥ ꯃꯥꯅ ꯅꯥꯆꯨꯡꯗꯅ ꯊꯣꯔꯛꯈꯤꯕ? ꯅꯠꯇ꯭ꯔꯒ ꯑꯋꯥꯕꯒꯤ ꯉꯝꯈꯩ ꯌꯧꯔꯕ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯤꯑꯣꯏꯕ ꯃꯔꯛꯁꯤꯗ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯀꯅꯥ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯀꯟꯕꯤꯅꯅꯕ ꯆꯪꯖꯔꯛꯈꯤꯕ꯭ꯔꯥ?
ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯈꯥꯝꯕ ꯌꯥꯗꯅ ꯇꯥꯔꯛꯈꯤ꯫ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯕꯨ ꯊꯦꯡꯕꯒꯤ ꯗꯟꯗꯤ ꯐꯪꯕꯗꯨꯗ ꯏꯀꯥꯏꯗꯨꯅ ꯀꯞꯄꯤ ꯃꯥꯜꯂꯦ ꯈꯟꯈꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯗꯤ ꯃꯈꯣꯏꯅ ꯈꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯍꯩꯇꯕꯅ ꯊꯜꯂꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝ ꯊꯝꯂꯨꯕꯗꯤ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏꯇ ꯑꯣꯏꯗꯨꯅ ꯇꯣꯛꯂꯒꯗ꯭ꯔꯥ? ꯑꯋꯥꯕ ꯎꯔꯒ ꯋꯥꯗꯕ ꯉꯝꯕ ꯊꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯅꯣꯛꯇꯕꯁꯨ ꯉꯝꯒꯗ꯭ꯔꯥ? ꯍꯥꯌꯠꯄ, ꯆꯨꯗꯠꯄ, ꯂꯥꯍꯠꯄ ꯉꯝꯕ ꯃꯈꯣꯏꯗꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕ ꯁꯣꯜꯂꯕ ꯄꯨꯟꯁꯤ ꯀꯌꯥꯗꯤ ꯐꯖꯕ, ꯆꯥꯎꯈꯠꯄ, ꯑꯐ ꯅꯨꯡꯉꯥꯏ ꯐꯪꯗꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯀꯅꯥ ꯎꯗꯨꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯍꯤꯡꯕ ꯇꯥꯔꯕ꯭ꯔꯥ? ꯃꯤꯑꯣꯏꯕꯒ ꯁꯥꯒ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕꯁꯤ ꯆꯦꯛꯂꯥ ꯃꯥꯗꯤ ꯈꯪꯂꯝꯃꯤ꯫ ꯊꯧꯗꯣꯛꯇꯨꯗꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯈꯤ ꯐꯖꯕꯤ ꯆꯪꯈꯣꯟꯕꯤ ꯃꯍꯥꯛꯅ ꯂꯣꯠꯇꯨꯅꯇ ꯂꯩꯕꯒꯤ ꯃꯔꯝ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯑꯃꯗꯅ ꯑꯁꯥꯡꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫